ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯇꯣꯟ ꯀꯧꯏ꯫ ꯏꯕꯦꯇꯣꯟꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯒꯤ ꯄꯣꯠ ꯂꯨꯝꯂꯨꯝꯗꯨꯅ ꯍꯦꯛꯄ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯦꯛꯂꯤꯕ ꯄꯣꯠꯆꯩ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯦꯛ ꯇꯧꯕ ꯑꯃ ꯑꯅꯤ ꯍꯦꯛꯄꯩ ꯋꯥꯈꯜ ꯂꯩꯇꯦ꯫ ꯍꯦꯛꯇ ꯄꯠ ꯄꯠ ꯊꯗꯠꯇꯨꯅ ꯍꯦꯛꯄ, ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯦꯛꯇꯣꯛꯄ, ꯃꯤꯒꯤꯅꯦ ꯍꯥꯏꯕꯩ ꯋꯥꯈꯜ ꯈꯟꯗꯈꯩ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯅꯤ꯫ ꯏꯕꯦꯇꯣꯟ ꯃꯈꯣꯏ ꯁꯨꯃꯥꯡ ꯑꯗꯨ ꯂꯝꯇꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯃꯩꯔꯥ ꯀꯠꯄꯗ ꯑꯋꯥꯡꯒꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯂꯩ ꯉꯥꯛꯁꯪ ꯉꯥꯡꯕꯗꯣ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯅꯥꯀꯜꯒꯤ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛꯑꯒ ꯂꯥꯏꯗ ꯀꯠꯀꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯕꯦꯇꯣꯟ ꯃꯥꯅ ꯇꯩꯔꯤꯕ ꯂꯝ ꯑꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯆꯥꯏꯊꯔꯒ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯜꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯠꯂꯤꯗ ꯂꯩꯁꯤꯡꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯡ ꯑꯗꯨ ꯄꯠ ꯄꯠ ꯍꯦꯛꯇ ꯊꯠꯂꯤ꯫ ꯍꯩꯃꯥ, ꯐꯖꯩꯅꯦꯍꯦ, ꯁꯤꯒꯤ ꯈꯔ ꯑꯆꯧꯕꯁꯤꯗꯤ ꯍꯦꯛꯀꯦ꯫ ꯑꯁꯣꯝꯗꯩ ꯈꯔ ꯐꯖꯕꯁꯤꯒ ꯍꯦꯛꯀꯦ꯫ ꯑꯗꯩ ꯁꯤꯗꯩꯁꯤꯒ ꯍꯦꯛꯀꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯡꯗꯨ ꯄꯪꯍꯦꯛꯇ ꯍꯦꯛꯂꯤ꯫ ꯏꯕꯦꯇꯣꯟꯅ ꯇꯧꯔꯤꯕꯗꯨ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯎꯔꯤ꯫ ꯏꯕꯦꯇꯣꯟꯗꯤ ꯂꯩꯁꯤꯡꯗꯨꯕꯨ ꯂꯥꯝ ꯂꯥꯝꯗꯅ ꯍꯦꯛꯂꯤ꯫ ꯇꯣꯝꯕꯤꯅ, ꯍꯩꯃꯥ, ꯏꯕꯦꯇꯣꯟ, ꯂꯩ ꯍꯦꯛꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯁꯨ ꯍꯦꯛꯑꯦꯗ ꯏꯅꯥꯎꯗꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒ ꯆꯠꯇꯣꯏꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯑꯁ, ꯏꯆꯦ ꯇꯣꯝꯕꯤ, ꯂꯩꯁꯤꯡꯁꯤ ꯌꯥꯝ ꯁꯥꯠꯄꯁꯤꯗ ꯄꯥꯝꯕꯤꯒꯁꯦ ꯆꯥꯎ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯈꯔ ꯍꯦꯛꯑꯝꯕꯅꯤꯗ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒ ꯆꯠꯇꯧ ꯂꯩꯇꯦꯗ, ꯌꯨꯝꯗꯕꯨꯗꯤ ꯀꯠꯀꯦ ꯇꯧꯕꯅꯤ ꯏꯆꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯅꯪꯅ ꯍꯦꯛꯂꯤꯗꯨꯕꯣ? ꯈꯔꯁꯨ ꯁꯥꯖꯁꯅꯨꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯈꯔ ꯍꯦꯛꯂꯕꯗꯤ ꯏꯅꯥꯎꯁꯤꯗꯤ꯫ ꯀꯌꯥꯗ ꯂꯤꯛꯏꯕ ꯅꯨꯄꯤꯅꯣ, ꯂꯩꯁꯤꯡꯁꯤꯕꯨ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ, ꯌꯨꯝꯗ ꯑꯉꯥꯡꯒ ꯍꯧꯒꯠꯂꯝꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯏꯕꯦꯇꯣꯟ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯆꯠꯈ꯭ꯔꯤꯕ ꯏꯕꯦꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯍꯧꯋꯤ ꯇꯣꯝꯕꯤꯅ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯎꯕ ꯌꯥꯗꯕꯤꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ꯫ ꯑꯩꯒꯤ ꯅꯠꯇ꯭ꯔꯦꯗꯣ ꯍꯥꯏꯗꯅ ꯈꯨꯍꯦꯛꯁꯦ ꯌꯥꯝ ꯂꯨꯖꯗꯦꯕ꯫ ꯃꯁꯤꯒꯤ ꯊꯔꯣꯏ ꯃꯅꯤꯡ ꯃꯥꯟꯕꯤꯁꯦ ꯅꯣꯡꯃ ꯁꯣꯏꯔꯣꯏꯁꯦ ꯃꯁꯤ꯫ ꯏꯕꯦꯇꯣꯟꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯆꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯃꯃꯥ ꯑꯌꯨꯛꯁꯤꯗ ꯂꯩꯁꯤꯡꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯛꯂꯩꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯦꯟꯖꯥꯡ ꯊꯣꯡꯂꯒ ꯆꯥ ꯌꯥꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯍꯣ, ꯂꯥꯏꯗ ꯀꯠꯀꯦ ꯇꯧꯕꯅꯤ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯕ꯫ ꯍꯣꯏꯅꯦ, ꯑꯃ ꯑꯅꯤ ꯀꯠꯂꯒ ꯑꯗꯨ ꯉꯥꯏꯗꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯒꯤꯗꯨꯗꯤ꯫ ꯃꯄꯥ, ꯌꯥꯔꯦ, ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯕꯤꯔꯣ, ꯑꯩ ꯃꯩꯔꯥꯝꯇ ꯀꯠꯀꯦ, ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯕꯦꯇꯣꯟ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯝꯕꯤ ꯊꯣꯛꯂꯛꯄꯗ ꯁꯧꯒ꯭ꯔꯤ ꯄꯥꯟꯕꯤ ꯑꯅꯤ ꯑꯍꯨꯝ ꯍꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯍꯩꯃꯥ, ꯑꯁꯤꯗ ꯁꯧꯒ꯭ꯔꯤ ꯄꯥꯟꯕꯤ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯍꯧꯔꯤꯕꯁꯤ ꯑꯩꯕꯨ ꯈꯤꯇ ꯍꯦꯛꯈꯤꯒꯦꯗ꯫ ꯍꯤꯟꯖꯥꯡꯒ ꯂꯩꯍꯧꯗꯕꯅꯤ, ꯐꯔꯦꯗ, ꯍꯦꯛꯇ ꯍꯦꯛꯈ꯭ꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯑꯍꯨꯝ ꯃꯔꯤ ꯄꯠ ꯄꯠ ꯊꯠꯂꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛꯇꯣꯏ ꯁꯔꯨꯛ ꯄꯥꯟꯕꯤꯁꯦ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯛꯑꯒ ꯄꯨꯈ꯭ꯔꯒꯦ, ꯌꯥꯝ ꯆꯥꯎꯕ ꯄꯥꯟꯕꯤꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯄꯥꯟꯕꯤ ꯑꯗꯨ ꯐꯨꯛꯂꯒ ꯃꯌꯨꯝꯗ ꯄꯨꯈꯤ꯫ ꯅꯣꯡꯃ ꯑꯆꯧꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯦ꯫ ꯏꯃꯨꯡꯗꯩ ꯀꯧꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯩ ꯃꯃꯥ, ꯇꯥꯔꯤꯕ ꯅꯪꯕꯣ? ꯃꯃꯥ! ꯍꯩꯃꯥ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯑꯣ ꯃꯃꯥ! ꯏꯕꯦꯇꯣꯟꯗꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯗꯨ ꯇꯥꯗꯈꯩ ꯃꯈꯥꯔꯣꯝꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯉꯁꯥꯏꯗꯩ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯎꯕꯗ, ꯍꯩ ꯃꯃꯥ! ꯍꯩꯃꯥ, ꯑꯁ, ꯈꯪꯉꯤ ꯋꯥꯅꯤ꯫ ꯍꯣ, ꯀꯔꯤꯅꯣ, ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯄꯥꯕꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯕ, ꯍꯦꯛꯇ ꯂꯋꯥꯏꯗꯒꯤ ꯂꯥꯛꯊꯔꯛꯏ ꯋꯥꯅꯤ꯫ ꯃꯁꯤ ꯃꯥꯅꯒ ꯆꯨꯝꯁꯥꯏꯅꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯠꯇꯦ, ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯃꯃꯥ, ꯅꯪꯕꯨ ꯐꯛꯂꯥꯡ ꯃꯌꯥꯁꯤꯗ ꯀꯔꯤꯅꯣ? ꯆꯨꯝ ꯃꯁꯤꯡ ꯊꯤꯔꯤꯕ꯭ꯔꯣ? ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯦ ꯀꯩ ꯀꯥꯏꯔꯒꯦ? ꯅꯠꯇꯦ, ꯃꯈꯣꯏ ꯃꯄꯥꯗ ꯄꯨꯛꯀ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯄꯨꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ꯫ ꯏꯁꯥꯅ ꯏꯁꯥ ꯉꯝꯗꯕꯅꯤ, ꯆꯥꯛꯇꯣ ꯆꯥꯔꯒ ꯑꯩ ꯑꯝꯇ ꯄꯣꯊꯥꯒꯦ, ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ꯫ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ, ꯍꯦꯟꯖꯥꯡ ꯈꯛ ꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯃꯄꯥ ꯀꯨꯏꯔꯣꯏ, ꯑꯩ ꯐꯠ ꯊꯣꯡꯉꯨꯔꯒꯦ꯫
ꯃꯈꯣꯏ ꯃꯄꯥ ꯏꯃꯨꯡꯗ ꯆꯪꯕꯤꯔꯝꯃꯨ ꯏꯕꯦꯇꯣꯟ ꯉꯁꯥꯏꯗꯩ ꯁꯈꯤꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯉꯥꯏꯔꯤꯕꯅꯤ ꯃꯣꯏ ꯃꯅꯤꯡꯗ ꯍꯧꯕ ꯀꯣꯕꯤꯗꯨ ꯂꯦꯟꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯁꯈꯤ ꯍꯥꯏꯕꯤ ꯍꯅꯨꯕꯤ ꯑꯈꯨꯏꯕꯤꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯁꯤꯈ꯭ꯔꯕ ꯈꯪꯗꯦꯕ ꯑꯁ ꯍꯦꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤ ꯏꯃꯨꯡꯗꯩ ꯋꯥ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯂꯩꯀꯥꯏꯁꯦ ꯃꯤ ꯃꯕꯨꯛ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯕꯥꯇꯣꯟꯅ ꯏꯃꯥ ꯑꯩꯅ ꯐꯤ ꯍꯧꯕꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯄꯤꯔꯝꯃꯣ ꯍꯩꯃꯥ ꯏꯃꯥꯗꯤ ꯏꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯅꯪꯒꯤ ꯅꯇꯥ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯦ ꯊꯧ ꯍꯨꯟꯗꯣꯛꯑꯒ ꯆꯠꯄꯗꯣ ꯇꯧꯔꯝꯒꯅꯨꯀꯣ ꯍꯣꯏꯕ ꯏꯃꯥ ꯆꯠꯂꯣꯍꯦ ꯃꯤꯒꯤ ꯐꯤ ꯁꯥꯗꯣꯏ ꯃꯌꯥꯝꯁꯤꯒ ꯁꯈꯤꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯕꯤ ꯑꯗꯨꯒ ꯏꯃꯨꯡ ꯆꯦꯟꯁꯤꯟꯈꯤ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯦꯇꯣꯟ ꯁꯈꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯑꯝꯃꯤ ꯑꯁ ꯀꯣꯕꯤꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯕꯨ ꯀꯔꯝꯕ ꯂꯦꯟꯁꯤꯒꯦ ꯑꯣ ꯑꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯈꯔ ꯆꯥꯎꯕꯁꯦ ꯍꯦꯛꯇ ꯂꯦꯜꯂꯒꯦ ꯅꯥꯀꯟꯗꯒꯤ ꯈꯔ ꯐꯖꯕꯁꯤꯒ ꯂꯦꯜꯂꯒꯦ ꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯨꯔꯒꯦ ꯑꯩꯕꯨ ꯑꯇꯩꯁꯤꯁꯨ ꯂꯦꯟꯅꯤꯡꯈ꯭ꯔꯦꯗ ꯍꯣꯏꯗ ꯍꯌꯦꯡꯒꯤ ꯈꯥꯛꯑꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯩ ꯀꯣꯕꯤꯗꯨ ꯂꯦꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯊꯣꯡꯉꯝꯃꯤ ꯍꯤꯟꯖꯥꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯇꯟꯖꯥꯗꯨꯗ ꯏꯕꯦꯇꯣꯟꯅ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯔꯅꯤꯗ ꯑꯩꯕꯨ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯈꯤꯇ ꯊꯥꯛꯑꯗꯤ ꯃꯅꯝ ꯀꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯗꯧꯅꯤ ꯀꯥꯟꯅꯗꯦ ꯀꯅꯥꯗꯩꯅꯣ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯈꯤꯇ ꯍꯦꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂ ꯊꯣꯛꯈꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯔꯨꯛ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯔꯣꯏ ꯐꯗꯤꯒꯣꯝꯗꯨ ꯍꯦꯛꯇ ꯄꯠ ꯊꯠꯂꯤ ꯑꯃꯅꯤꯒ ꯍꯦꯛꯄ ꯅꯠꯇꯦ ꯈꯨꯕꯥꯝ ꯑꯃꯗꯤ ꯐꯥꯔꯤ ꯌꯥꯔꯅꯤꯗ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯕ ꯀꯧꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯊꯣꯏꯕ ꯆꯥꯛ ꯆꯥꯈꯣꯝ ꯈꯔ ꯑꯆꯧꯕ ꯑꯃ ꯍꯨꯛꯂꯒ ꯏꯃꯥ ꯉꯁꯥꯏ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯆꯥꯎꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯅꯪꯁꯦ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯌꯥꯝꯅ ꯀꯜꯂꯤ ꯄꯣꯠ ꯍꯦꯛꯄꯗ ꯌꯥꯝꯅ ꯂꯨꯗꯦ ꯑꯃꯨꯛ ꯍꯦꯛꯄꯗ ꯂꯣꯏ ꯇꯨꯡꯒꯩ ꯍꯦꯛꯏ ꯍꯥꯏꯔꯛꯏꯕ ꯏꯁ ꯀꯔꯤ ꯃꯗꯨꯒꯤ ꯑꯃꯨꯖꯥꯎ ꯍꯩꯕ ꯑꯉꯥꯡ ꯃꯁꯛꯀ ꯃꯤꯡꯒ ꯃꯥꯟꯅꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯄꯣꯛꯄ ꯃꯥꯟꯕ ꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯃꯉꯣꯟꯗ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯃꯣꯏ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯕꯣꯛꯅ ꯏꯃꯥ ꯅꯪꯅ ꯃꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯂꯣꯏꯅ ꯍꯦꯛꯇꯣꯛꯈꯤ ꯍꯥꯏꯔꯤꯕ ꯅꯠꯇꯦꯍꯦ ꯃꯤ ꯑꯗꯨꯗꯤ ꯃꯣꯏ ꯃꯃꯥꯅ ꯍꯦꯛꯑꯣꯅ ꯍꯦꯛꯄꯅꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅꯤ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯏ ꯇꯝꯃꯣ ꯏꯃꯥꯗ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯪ ꯃꯣꯏ ꯃꯃꯥꯅ ꯃꯈꯨꯠ ꯊꯨꯗꯦꯛꯀꯅꯤꯁꯨ ꯍꯥꯏꯔꯤꯕ ꯏꯕꯦꯇꯣꯟ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯍꯥꯏꯖꯩ ꯏꯁ ꯑꯩꯕꯨ ꯈꯨꯠ ꯊꯨꯗꯦꯛꯅꯤ ꯀꯥꯏꯅ ꯃꯗꯨꯒꯤ ꯆꯃꯣꯠꯅꯕꯤꯗꯨꯅ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯦꯛ ꯂꯥꯛꯄꯗ ꯃꯥ ꯑꯩꯅ ꯅꯨꯡꯅ ꯊꯣꯝꯈꯤꯕ ꯃꯥ ꯈꯪꯅꯤꯕ ꯀꯟꯅ ꯃꯆꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗ ꯆꯠꯄꯗ ꯎꯗꯕ ꯑꯉꯥꯡꯗꯣ ꯑꯗꯨꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯏꯆꯥꯗ ꯑꯃꯨꯕ ꯂꯣꯏꯅꯔꯛꯀꯅꯤ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯨ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯆꯧꯕꯅ ꯇꯥꯅꯤꯡꯗꯦꯗ ꯃꯃꯥ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯅꯪꯁꯤꯗꯤ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥ ꯑꯗꯨ ꯑꯉꯥꯡ ꯋꯥꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯩ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯉꯥꯡꯉꯛꯑꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯤꯌꯦ ꯑꯁ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯦꯛꯂꯛꯄ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯌꯥꯝꯗꯤ ꯌꯥꯝꯈꯤꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏ ꯃꯕꯣꯛ ꯍꯅꯨꯕꯤꯗꯣ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯂꯥꯞꯇꯛꯅ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛ ꯍꯦꯛꯄꯁꯤꯡꯗꯣ ꯎꯔꯝꯃꯔꯣꯏ ꯈꯜꯂꯒ ꯃꯥꯗꯤ ꯂꯣꯏꯅ ꯎꯔꯝꯖꯥꯠ ꯑꯣꯏꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯅ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯛꯇꯨꯕꯨ ꯃꯈꯥꯗꯒꯤ ꯆꯒꯨꯝ ꯈꯨꯜꯂꯒ ꯆꯥꯔꯤꯗꯨꯕꯣ ꯏꯃꯥ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯗꯅ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟꯅ ꯁꯈꯤꯒꯤ ꯏꯪꯈꯣꯜꯗ ꯅꯣꯡꯃꯒꯤ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯀꯅꯥꯒꯤ ꯍꯦꯛꯄ ꯌꯥꯕ ꯃꯈꯩ ꯍꯦꯛꯂꯝꯃꯤ ꯁꯨꯝ ꯂꯦꯞꯇꯅ ꯍꯦꯛꯂꯛꯄꯅ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯁꯈꯤ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯦ ꯊꯕꯥꯇꯣꯟ ꯍꯣꯏ ꯏꯃꯥꯒꯤ ꯊꯕꯥ ꯉꯁꯤꯗꯤ ꯆꯥꯛꯀꯗꯣ ꯈꯔ ꯊꯦꯡꯂꯞ ꯆꯥꯁꯤ ꯏꯃꯥ ꯏꯆꯥ ꯃꯅꯤꯡ ꯏꯪꯈꯣꯜꯗꯣ ꯑꯝꯇ ꯆꯪꯁꯤ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛꯄ ꯌꯥꯔꯝꯂꯅꯤ ꯀꯨꯏꯔꯦ ꯉꯁꯤ 8-9 ꯁꯨꯔꯦ ꯀꯩꯊꯦꯜ ꯀꯥꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯏꯪꯈꯣꯜꯗꯒ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯨꯒꯦ ꯉꯁꯤ ꯊꯨꯝꯆꯦꯠꯇ ꯑꯣꯏꯔꯁꯨ ꯄꯨꯅꯅꯕ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯃꯤꯒꯤ ꯑꯁꯤꯡꯕ ꯐꯤ ꯃꯌꯥꯝꯁꯦ ꯁꯥꯕ ꯂꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯏ ꯂꯩꯊꯣꯛꯄꯒ ꯁꯪꯗꯦ ꯇꯧꯔꯤꯁꯤ ꯏꯃꯥ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯔꯝꯃꯅꯤ ꯏꯃꯥ ꯍꯥꯟꯅ ꯆꯪꯉꯝꯃꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯁꯈꯤꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯉꯛꯄꯗꯗꯤ ꯂꯣꯏꯔꯦ ꯑꯝꯇꯣꯏꯕ ꯇꯧꯔꯝꯃꯤꯁꯤꯡꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦ
มีกุบพาดีเราเรียกเฮกตาโหทบาตัวโหทบานังตาโบรปรับทุกลูกอมีนังบัวเสียงว่าเราอมตาอิสลุยเรื่องนั้นตัวริสิเดียกะรีโนทบาตวนปากกันนะอิมาใครตัวไปเอาอะไรกะรีโนอิมาให้ตัวนี้ยังอักปะดีอูรีตัวรำลีบพี่บัมดูยังโง่สิตัวนี้ไม่ยามสิอันที่ยังโง่ไม่นังบัวเฮ้ยนี่มาอัสกะรีโนก็อมีสิบัวอัสลอยเรื่องนั้นกะรีโนปวดใจเฮกปัสสิบุอัสมันลอยนี่เฮกตะลามิสิบัวก็ยาแต่ตัวงั้นไม่นี่ยังมันเฮโหกระมังหุรันบิโนทุกโลยังไงนักที่บงดูบุนักสารท้าจารกจานี่ขังจิตบุงงเคตะโกมีเก่งคนตะกี้เฮกตะนักจาริสิบุน้ำไม่ดูบุกระไรตะปันเกไอ้จ้าเคตะโกสิตะกี้ที่ขังไว้จะโดนน้องไอ้นี่มาทั้งเฮกไอ้เก่งคนสิตะกี้กระดิ่งก็มาปวดเฮกปวดจังอุดนะนักขุดทุเดียกันเนี่ยไม่ได้เราเก็บสักทีไอ้อิติขังเงินเก็บอัสยารีมาอิมงจังสิเราอิมานังงี้ดอกหุรันบะมีดูนะบุตารำกันจ้ะสักทีมาบุกนิ่งดักขัลลีมาสิกิคุกเกียนบีมาเลยสิมาน่ะสวยดันโอยรำนี่บะมาน่ะจะดีเลยตีบะคุยยักสิไอ้บุบมาซ้ำเสียเฮกตาหายแต่ลุชิระเนี่ยมาดูสมานี่เฮกปะดูมิดน่ะอุโหบุตินัดติดนะไอ้จ้าคริตโกสักทีได้สิงห์กันเลยคริสมดันงาไซเด็กอีเบตอนทงมารุมดันลุมดูนตาริบันีโอ้ขังดิขังคิดมาเลยเฮ้ยดะก็รำดักขังดูนูไอ้นี่เฮกปะเนี่ยหายแต่นะไอ้กิมิงทารัมบะสุนัดเตียน้องมากินเมนี่อีเบตอนอามาได้ถอยปากปุ่นนะมาปามเดลอามีอีเบตอนทงกาลได้เฮกจังลักปากอุริมาคอยกินโคตาฮาวริบะเห็นจังมานามาสิงมายามดูอัสกะรีโนตาวรมีมายามสิดีอดทงน่ะสุภาษาเรดางัดสิดีไอ้ละไงสิดาลอยนี่เฮกฮิเกอีมาหอยดีอามาตาซาดรามาลีดอกน่ะปามูริดาพาริดายุมดาสุไอนะเฮกปะดาไอ้คอยทางนับกินโคดูลอยน่ะสิน่าลาวระบันีเฮกนี่ไงอามันตะเล็กแต่นะมาท้าสารมาบันีอาศัยหายตัวในอีเบตอนไม่ยอมเผาจังดะใครอิงโคลมเดจังตัวนะเฮกตะมากิมาทงมารองคังดะปัดทัดปัดตัวฮาวิอีเบตอนกิมาเมมามังโกดะพัมตัวนะเห็นจังมาลีมาสุดถอยบนะทงกาลมตะกี้เซนเจลักปัดตัวอุบดาให้มาอิสุดถอยบ้าก็รีดูนั่งบนน่ะตอมตะลักโปรก็น่ากะลาเกยสูบัวอีบัวอีมากะลักปะนี่มาดูกันนะมาดิกระไดเดเลยฮาระบาอะดูบุรอยบัวอิมาดีหิงโคลดีหินจังทะเลาะบันนี่มอมต้นหอยอินี่หอยเลยตรอเลยบันนี่จังงะมวยสูสิดิอีบอกนามาเกาลุเกอาศัยหายตัวนั้นเมมาอิงโคลมเดละอีซ้อมเดอีเบตอนดีนักก็ปีกระดูนังเฮาระไรมาตากงกันในเฮกตะพอยดัลลีมาเกสิเกเฮานาบิเซตาวระโนให้บสิยาดิบเสียมตกมีคังเดบะเฮาจิตเผาไฮ้กะรีโนนังน่ะแต่ละวันพอยบะดองนี่เฮกตะพอยดิบ่อัสยิงวันเฮกยาตันมาชีเห็นจังก็สลอยน่ะลอยได้วะเนี่ยกะรีคุยจะเฮกโนมีอีมากีเบตอนนังบ่ในยุมดะลักแล้วก็นังในยุมดะกะจังนี่คังดะไคกะรีโนให้วานี่ดะไฮ้อีมากีเบตอนนังบุกะยามอยามนะจ้าบ่พังดะกิเห็นจังกะเสียลอยน่ะลอยดิบะนังบ่ยุมดะหานะจังโอเคสิเนี่ยอีมานังนะจัดลำไดดิเฮกปีเกยานี่มาไอ้ดมเฮาจิกได้เฮกฮอเรนน่ะบ่ก้าวนะบัดนี้อีมาหอยดีงาเดไอ้ลักบ่ว่านะไงดิโอยเดเห็นจังกะเสียอมะเตเฮกตกตะเบียลอยน่ะมันบ่ตาดิไอ้ไลไงสิดะคาเรเฮกตกปีดำเกอิสมีกินิงที่ซะนะเฮาจริบะปันจริบะมะนามาสิงมายามมาเซลอยน่ะมังบ่ตาดิเนี่ยไห้มีรถผมเดะเบียนังบ่มอกสิกินบ่มังได้ไกายบ่นะสิดะไห้วานี่อันตะละอมีฮงกะละอุนเฮคุยเฮกจะเฮกสินะมาโรละมาลุจะจิบะลอยน่ะลอยดิตาวสิสันเงาบ่มาจังกันเนี่ยลอยนั่นเลยเทียมกะจับมานะริบะมาชินุ่งชินเฮจะทงเกโกคังบระนังอายุอีมันนายกะรีโนนังบ่เงาปรออาซุมนะมาปามดะละอีให้ไปวานี่กุยนะอุนนะตระบะมะมะมอกปานุปะมาจันอินที่จะนะพามินะดุนะวาริวะไตอาวานุไงหังนะบะกิมาหุดจากอินที่นุไงนะจ้าดะไคปวดใจเฮกนะบะตาวระเลยมาดูอุบดาอีเบตอนกิมะนาวนุปากินุปีนะทาริกนะนุปากะรีโนอินะมันนะตาวริบะมองสิบอกกจักไปเลยนากะเลยบรอมานะสุกยามจบนังอะสายดะกิเฮบะทัดลิบะมะยามสิบอตอมจานะคังระดะนุปีเจนะตาวสิคู่เฮกจะเฮกสิกะอทุกนะลูจิบน้องพาดกมาปามลักปะสิดะอมุกว่าให้ดูระดีมาบุกนิ่งนุกสิคินินตาวนี่งะสายดะกิไอซูยิงกะยาวนี่ยิงนี่ลอยนำตอยบะอิงคอลกะสิปุกกกวยขระตัวนี่ก็ละอดีลำปากตรงโอเลนนัดเตอดุสุนาปีพอยดกิตัน
ꯁꯨꯃꯥꯡꯗꯧꯅ ꯁꯤꯠ ꯅꯥꯜꯂꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯍꯦꯛꯑꯣ ꯍꯦꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗꯒꯤ ꯑꯅꯧ ꯑꯄꯦꯠ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏꯗꯨꯅꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅꯗꯤ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯨꯄꯥ ꯅꯪ ꯉꯍꯥꯟꯈꯩ ꯋꯥꯅ ꯏꯔꯨ ꯏꯌꯥꯡꯇꯦꯈꯩ ꯏꯁꯤꯡ ꯆꯥꯏꯗꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯈꯩ ꯍꯣꯠꯅꯈꯤꯕꯗꯣ ꯅꯣꯏ ꯅꯆꯦ ꯁꯣꯅꯣꯊꯨꯡꯕꯤ ꯑꯉꯥꯎꯕꯤꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯇꯣꯝꯆꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯤ ꯉꯍꯥꯟꯈꯩ ꯃꯃꯥꯒ ꯃꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯋꯥꯅ ꯀꯣꯏꯈꯤꯕ ꯏꯪꯈꯣꯜꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯆꯦ ꯂꯥꯛꯂꯒ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯇꯣꯝꯆꯥꯅ ꯆꯦ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯕꯨ ꯀꯌꯥꯝ ꯍꯦꯛꯒꯦ ꯌꯥꯝꯗꯦꯗ ꯑꯁꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯩꯁꯤꯅꯤ ꯇꯣꯝꯆꯥ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯉꯛꯏ ꯏꯆꯦ ꯅꯪꯕꯨ ꯑꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯏꯕꯥꯏꯒ ꯅꯣꯏ ꯑꯍꯨꯝꯈꯛꯅꯦ ꯑꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯄꯠꯂꯒ ꯃꯥꯡꯅꯕ ꯍꯦ ꯑꯉꯥꯡ ꯅꯪꯒꯤꯗꯣ ꯑꯩꯁꯤ ꯅꯤꯡꯉꯣꯜꯅꯦꯅ ꯑꯩꯒꯤ ꯁꯔꯨꯛꯀ ꯄꯤꯅꯤꯡꯗ꯭ꯔꯤꯔꯣ ꯍꯥ ꯅꯪ ꯅꯨꯄꯤꯅ ꯏꯟꯖꯤꯜꯂꯛꯏꯔꯣ ꯀꯔꯤꯅꯣ ꯏꯆꯦ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯄꯨꯕ ꯉꯝꯒꯗ꯭ꯔꯅ ꯑꯗꯨꯏ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯛꯅꯤꯡꯕ ꯄꯨꯅꯤꯡꯕ ꯄꯨꯕ ꯀꯨꯁꯤꯅꯤ ꯊꯥꯔꯤ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯈꯥꯡꯉꯤ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯌꯥꯔꯦ ꯑꯇꯣꯝꯕ ꯅꯆꯦꯒꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯄꯨꯕ ꯉꯝꯃꯔꯣꯏ ꯃꯆꯥ ꯑꯁꯤꯒ ꯅꯪ ꯃꯃꯥꯡꯒꯤ ꯇꯥ ꯆꯥꯎꯕ ꯍꯩꯒꯤ ꯁꯟ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯅꯆꯦꯁꯦ ꯌꯨꯝ ꯌꯧꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯁꯟ ꯒꯥꯔꯤꯗ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯍꯦꯟꯖꯥꯡ ꯕꯣꯔꯥ ꯑꯅꯤꯒ ꯍꯥꯞꯂꯒ ꯀꯣꯟꯗꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯑꯆꯧꯕꯅ ꯁꯨꯃꯥꯡꯗꯒꯤ ꯎꯔꯝꯃꯤ ꯄꯣꯠ ꯆꯩ ꯑꯗꯨ ꯂꯧꯊꯕꯤꯗꯨꯅ ꯀꯔꯤꯅꯣ ꯃꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯅꯠꯇꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯄꯠꯄꯅ ꯍꯥꯜꯂꯅꯤ ꯃꯤ ꯅꯪꯕꯣ ꯍꯣ ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯆꯥꯕ ꯉꯝꯕꯈꯩꯅ ꯆꯥꯔꯤ ꯄꯠꯂꯒꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦꯗꯅ ꯀꯌꯥꯝ ꯋꯥꯄꯣꯠꯅꯣ ꯑꯗꯨꯕꯣ ꯊꯣꯏꯕꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯔꯤꯅꯦ ꯄꯥꯕ ꯏꯕꯣꯛꯅ ꯍꯥꯄꯛꯄ ꯅꯠꯇꯦ ꯏꯃꯥꯅ ꯃꯇꯣꯝꯇ ꯄꯪꯍꯦꯛꯇ ꯍꯦꯛꯒ ꯍꯥꯞꯆꯤꯜꯂꯤꯅꯦ ꯑꯗꯨꯒꯤ ꯃꯥꯝꯇꯣꯟꯒꯤ ꯏꯕꯣꯛꯀ ꯌꯥꯝ ꯁꯥꯎꯍꯧꯕꯅꯤ ꯃꯣꯏ ꯏꯪꯈꯣꯜꯗꯣ ꯏꯃꯥꯅ ꯂꯣꯏ ꯅꯩꯊꯦꯛꯑꯝꯃꯦꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯦ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ ꯃꯇꯨꯡ ꯄꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯏꯍꯤꯍꯤ ꯕꯥꯕꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯣꯛꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯏꯃꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯖꯔꯕꯗꯤ ꯁꯦꯜꯕꯨ ꯌꯥꯝ ꯐꯪꯅꯤ ꯅꯪꯁꯤꯗꯤ ꯑꯔꯦꯝꯕꯗ ꯀꯣ ꯌꯥꯔꯦ ꯅꯨꯄꯥ ꯅꯪ ꯆꯥꯔꯨꯔꯅꯨ ꯇꯣꯛꯑꯣ ꯌꯥꯝ ꯄꯥꯝꯃꯨꯔꯗꯤ ꯌꯥꯔꯦ ꯃꯃꯥ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯥꯡꯒꯅꯨ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯆꯪꯁꯤꯜꯂꯛꯑꯣ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯇꯣꯝꯕꯤꯅ ꯍꯦꯟꯖꯥꯡ ꯂꯩꯕ ꯆꯪꯂꯛꯄꯗ ꯁꯈꯤꯁꯨ ꯍꯦꯛ ꯊꯦꯡꯅꯔꯤ ꯁꯈꯤꯅ ꯍꯩꯃꯥ ꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯊꯦꯜ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯎꯅꯦ ꯏꯆꯦꯒꯤ ꯄꯣꯠꯐꯝꯁꯤꯗꯁꯨ ꯆꯪꯂꯛꯈꯣ ꯍꯣꯏ ꯏꯆꯦ ꯁꯈꯤ ꯉꯥꯏꯍꯥꯛꯇꯕꯨ ꯐꯝꯗꯣꯛꯈꯤꯒꯦꯗ ꯏꯆꯦꯒꯤ ꯅꯥꯀꯟꯁꯤꯗ ꯁꯥꯒ ꯁꯥꯕꯅꯦ ꯐꯝꯈꯣ ꯉꯥꯏꯍꯥꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯂꯩ ꯂꯥꯛꯄꯅꯣ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯇꯩ ꯈꯔ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯅꯠꯇꯦ ꯅꯣꯏꯒꯤ ꯏꯪꯈꯣꯜꯗꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯐꯗꯥꯏꯅꯦ ꯅꯪꯗꯤ ꯀꯩꯊꯦꯜꯗꯩꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯗꯥꯏꯅꯦ ꯍꯟꯗꯛꯇꯤ ꯏꯐꯠ ꯐꯠꯇ꯭ꯔꯕꯔꯣ ꯏꯆꯦ ꯐꯕꯩ ꯋꯥꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯍꯥꯏꯕꯕꯨꯅꯦ ꯊꯪꯅꯕꯒꯤ ꯍꯨꯔꯥꯟꯕꯤ ꯈꯨꯀꯦꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯨꯝꯗꯅ ꯍꯦꯛꯄꯗ ꯂꯣꯏꯅ ꯂꯣꯏꯔꯄꯣꯠꯅꯤꯗ ꯏꯆꯦ ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯍꯦꯛꯏꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯂꯩꯃꯤꯟꯅꯕꯅ ꯍꯥꯏꯗꯤ ꯏꯆꯦ ꯍꯥꯏꯌꯨꯗꯅ ꯍꯥꯏꯔꯣꯏ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯌꯨꯝꯂꯣꯟꯅꯕꯅꯦ ꯍꯥꯏꯗꯅ ꯑꯗꯩ ꯑꯆꯧꯕꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ ꯏꯆꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯋꯥꯔꯦꯗ ꯏꯆꯦ ꯍꯣꯏꯗꯗꯤ ꯌꯧꯔꯛꯇ꯭ꯔꯣ ꯀꯅꯥꯒꯤ ꯌꯧꯔꯛꯇꯕꯅꯣꯗ ꯏꯕꯦꯝꯃ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕ ꯖꯥꯠꯅꯤꯍꯦ ꯀꯅꯥꯒꯤ ꯆꯥꯛ ꯊꯣꯡꯅ ꯍꯦꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯂꯣꯏꯅ ꯀꯪꯉꯤ ꯋꯥꯅꯤ ꯑꯩꯅꯒ ꯀꯩꯊꯦꯜ ꯊꯣꯛꯏ ꯏꯆꯥꯅꯨꯄꯤꯅꯒ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯔꯦ ꯑꯁ ꯌꯥꯝ ꯇꯟꯕ ꯖꯥꯠꯅꯤꯀꯣ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯏꯕꯦꯇꯣꯟ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯃꯅꯤꯡ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯧꯔꯤ ꯄꯥꯜꯂꯤ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯎꯔꯤ ꯂꯥꯏꯕꯤꯒꯤ ꯏꯪꯈꯣꯜꯗ ꯃꯥꯏꯔꯦꯟ ꯈꯔ ꯄꯥꯜꯂꯤꯕꯗꯨ ꯑꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟ ꯂꯥꯏꯕꯤꯒꯤ ꯏꯪꯈꯣꯜꯗ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯇꯧꯕꯒ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ ꯏꯕꯦꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯐꯝꯗꯈꯤ ꯑꯁ ꯑꯩꯅꯗꯤ ꯃꯥꯏꯔꯦꯟꯁꯦ ꯍꯦꯛꯀꯦꯅ ꯇꯧꯔꯒ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯣꯛ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯀꯩꯗꯧꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯣ ꯁꯨꯝ ꯂꯩ ꯋꯥꯅꯤ ꯂꯥꯏꯕꯤ ꯐꯤ ꯐꯧꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯏꯕꯦꯇꯣꯟ
ꯃꯥꯏꯔꯦꯟ ꯑꯍꯨꯝ ꯃꯔꯤ ꯄꯥꯜꯂꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯆꯥꯎꯕ ꯑꯅꯤ ꯍꯦꯛꯂꯒ ꯄꯨꯕ ꯉꯝꯕꯩ ꯉꯝꯗꯕꯩ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯏꯔꯦꯟ ꯑꯅꯤꯗꯨ ꯍꯦꯛꯎꯔꯒ ꯏꯕꯦꯇꯣꯟ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯕꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯏꯕꯦꯇꯣꯟ! ꯍꯣꯏ ꯏꯕꯦꯇꯣꯟ! ꯏꯕꯦꯇꯣꯟ! ꯑꯣ, ꯅꯪꯗꯤ ꯁꯤꯗꯒ ꯐꯝꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ꯫ ꯏꯕꯦꯇꯣꯟ ꯂꯥꯏꯕꯤꯅ ꯃꯣꯏꯗ ꯂꯥꯛꯄꯗꯨꯗ ꯃꯥ ꯈꯧꯇꯛ ꯑꯃꯗꯤ ꯆꯥꯏ꯫ ꯏꯅꯦ, ꯀꯩ ꯂꯩꯒꯦ ꯈꯣꯏꯗ ꯂꯥꯛꯄꯕꯣ? ꯀꯔꯤ ꯂꯩꯒꯦ ꯀꯀꯥꯏꯗꯅ? ꯍꯩ ꯍꯨꯔꯥꯟꯕꯤ! ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯂꯥꯏꯕꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯑꯒ ꯃꯥꯏꯔꯦꯟ ꯑꯆꯧꯕꯅꯤ ꯍꯨꯔꯥꯟꯈꯤꯗ꯭ꯔꯣ? ꯑꯩ ꯈꯪꯂꯕꯣꯏ ꯍꯥꯏꯅ ꯈꯟꯗ꯭ꯔꯣ? ꯏꯕꯦꯇꯣꯟ ꯑꯗꯨꯝꯅ ꯂꯥꯏꯕꯤꯅ ꯀꯤꯠ ꯅꯝꯂꯛꯄꯗꯨꯗ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯅꯦ? ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯅꯦꯕꯨ ꯃꯤ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯕ꯭ꯔꯣ? ꯍꯩ ꯍꯨꯔꯥꯟꯕꯤ! ꯅꯪꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯕꯤ ꯑꯩꯒꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯃꯥꯏꯔꯦꯟ ꯑꯅꯤꯗꯣ꯫ ꯑꯩꯅ ꯃꯥꯏꯔꯦꯟ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯤ ꯏꯅꯦ ꯎꯍꯧꯕ꯭ꯔꯥ? ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯅ ꯎꯍꯧꯗ꯭ꯔꯕꯁꯨ ꯏꯁꯨ ꯅꯨꯄꯥꯅꯗꯤ ꯎꯍꯧꯔꯦꯅꯦ꯫ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯧꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯁ, ꯃꯈꯣꯏ ꯃꯄꯥꯁꯤꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯗꯤ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯕ꯫ ꯃꯁꯤꯒꯤ ꯂꯥꯏꯕꯤꯁꯤꯁꯨꯅꯦ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯃꯥꯏꯔꯦꯟ ꯑꯅꯤꯈꯛ ꯍꯦꯛꯄꯒꯤꯕꯨ ꯑꯁ! ꯀꯔꯤꯅꯣ ꯅꯆꯦꯜꯗ ꯕꯣꯔꯝ ꯕꯣꯔꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯃꯥꯏ! ꯏꯅꯦ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯊꯛꯈꯤꯁꯤ꯫ ꯏꯅꯦ, ꯂꯥꯛꯑꯝꯃꯤꯔꯣ? ꯏꯅꯦꯅ ꯑꯩꯈꯣꯏꯗ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯂꯥꯛꯑꯣ ꯆꯪꯂꯣ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯏꯅꯦꯁꯦ ꯐꯤꯗꯥꯒ… ꯑꯆꯧꯕ, ꯌꯥꯔꯦ! ꯏꯅꯦ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯄꯣꯠꯇꯣ ꯁꯠ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯄꯨꯊꯣꯔꯛꯑꯣ ꯏꯕꯦꯇꯣꯟ꯫ ꯍꯩ, ꯏꯅꯦꯅ ꯍꯥꯏꯁꯤꯕꯨ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤ ꯄꯣꯠꯅꯣ ꯅꯨꯄꯤ? ꯃꯈꯣꯏ ꯃꯄꯥ, ꯑꯆꯧꯕ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠꯁꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯍꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯥꯏꯔꯦꯟ ꯑꯅꯤ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯀꯔꯤ ꯍꯨꯔꯥꯟꯕ? ꯉꯁꯥꯏꯗꯒꯤ ꯂꯣꯝꯗꯨꯅ ꯇꯥꯔꯝꯕ ꯁꯈꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯦꯛꯄ ꯌꯥꯝꯅ ꯀꯜꯂꯤꯅꯦ꯫ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨꯝ ꯍꯪꯅꯕ ꯃꯤ ꯂꯣꯏꯅ ꯇꯧꯅꯩ, ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯪꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯍꯦꯛꯅꯤꯡꯕ ꯃꯤꯒꯤꯗꯒꯤ ꯍꯦꯛꯇꯨꯅ ꯃꯅꯤꯡ ꯇꯧ꯫ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕꯗ ꯏꯕꯦꯇꯣꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯁꯈꯤꯅ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯊꯪꯅꯕꯅꯤ ꯈꯟꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅ ꯄꯥꯝꯗꯕꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯇꯣꯟꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯏꯕꯦꯇꯣꯟ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯆꯨꯔꯤ, ꯃꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯆꯧꯕ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨ ꯈꯪꯕ ꯅꯪ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯐꯅ ꯆꯝꯊꯣꯛꯅ ꯈꯜꯂꯨꯕ, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯝꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯏꯅꯦ, ꯁꯦ ꯏꯅꯦꯒꯤ ꯃꯥꯏꯔꯦꯟ ꯍꯥꯏꯕꯗꯣ꯫ ꯏꯅꯦ, ꯏꯇꯩꯃ, ꯅꯅꯥꯎꯅ ꯃꯥꯒꯤ ꯃꯍꯨꯠ ꯆꯦꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯃꯇꯨꯡ ꯇꯧꯗꯅꯕ ꯃꯥꯕꯨ ꯅꯅꯥꯎꯅ ꯋꯥꯔꯛꯆꯒꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯑꯃꯗꯤ ꯁꯈꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯛꯑꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯤꯒꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯩ ꯍꯦꯛꯈ꯭ꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯦꯇꯣꯟ ꯋꯥꯈꯜ ꯇꯥꯈꯤ꯫ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯄꯣꯠ, ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯕꯝ ꯑꯣꯏꯈꯤ꯫